kuki singi yamna nokningba pawama gamuk lai Christmas ki gift oina India lengak na kuki singda Union Territory ki demand piga da bani ai Christmas ki gift to upamide heuraga Union Territory to kadai da pange heuraga pidori baro na tara bazar da zon baro leuraga pidori baro kuki singi Christmas ki gift po Union Territory ki demand oina piwa India lengak ta tham gare tatho si pause ko isinau mem uwa daga pan bra yengo Union Territory do bazar daga yon bra yengo so India lengak na Union Territory ki demand Christmas ki gift oina pigadabani haina kotu na pongdokre hai nakana maro da mo kotu gi wangang loi lun kip gen na hairi base sarkar na hoji gari chalani ba gari chena bagi tori ba thorang ase michang mikha nai ba thabak amadi artha thokta ba thabak ne aduna kotu gi wangang loi lun kip gen da haije ga dabdi sarkar na torokya bada kana agwa mana su thingba ngamoi hojik asum thema thammi bani adudi pause tatho si chinau mayam Mari Lena, Committee on Tribal Unity Kotu Wang Loi, Lun Kipkena Funtopada, Shakana, Gari Selana Taurang Taurakly Versi, Mr. Mikai Naibamadi, Arthur Tokta Taurang, Asiguma Taurang Kukizo Community na, Shapar Administration Talibasida Akaiba Pirakadava Levigi, Sadam Sataduna Gari Sen Matinki. Shakar gi Taurang Kukizo Miamulan, Wanana Bohana Baratana, Ataipanam Amataliti, Shakar gi Mekedi Hanjina Kukizo Community, Ihosibunam Tanaba Taurakia, Pekatuno. Lema Kong the Labor, Church Powder, Kuki Singna Sisu, Huranba Leptri, Posei Malkaya, Lutoba Leptri, Hari Adudi Pause, Tamina Sichinau Mel. Lema Kong area, the illegal Samasum refusing the Sauna Kaiba Pirezi. Haukiba matam khara asida leimakong area da leiba nagasing the illegals immigrants samasum refugee kharana yamna toina yekhai thugai bagi thawong kya sathaduna lakri haina Foothills Naga Joint Action Committee na thadorak postirol aman hairi siol asina makhatana hairi bana illegal immigrants samasum refugees sing asigi Gundaism ki thawong si naga sing na khangdura leidi asiguma thawong sing tawdana ba kyara khana warning tawbasu hairibi illegals immigrants sing asina leimakong area dagi setaw sin tawriba naga sing dagi lut tawba namhaduna sel khaibi yauna naga gi lanthum sing mob attack tawbagi thabu sathari leimakong sing mang area da riba lai khurampham natragana search dagi phawba lanthum kya lut tawri Hairibi illegals immigrants sing amasum poppy thariba kangbu sing sina leimukong area da leiriba naga sing lanthum kya lut tawbagi thawong sing sathari hairiba lut tawwa amasum hurala haurak phamsu khangdaba kuki singna taliba demand ase oithokloi daba wafam ne aibagi wafam kya ma thambire adudi pause taminar si chinau mayam Haurakpham sukhang daba kukijo singna maning tambalenga masem gani habasi oithoi daba wafam ne haina MMTU na phongdokre kukijo singna makogi aran ba semjin sajin ba puari kaya isinduna India government da makogi da oiba kuki lena ma semna ba yamna ngalingai 1958 ki matam dagi kona duna lakle asigumba aran ba puari singa sida India gi maroiba lusingbu singna asumba oina lawduna kuki singi demand asibu sawgatuna process tawramba tangka kya laiki kukijo singna makogi pandamasi phangan bagi dama Manipur amasung awang nongpok lamdamgi yellow purup singda angka kayarakta landa chathaduna laglei haurakpham sukhang dabu kukijo singna maning tambalega amasem gani habasi oitholoi dawa wafam ni haina MMTU na phongdokre video sing marak thana Vijay Govindo da khoina lai khurumba chaluba ekhoi aibu kaubirakpa oja kharagi photo khatang hapcharake mafam adugai chatpa phangjarba se adugi matik laiba phabani khanjai aina Vijay Govindo da chaluba se asiga anirak subani lichinau mayam video se makha tana yengminarasi Hojuji Vijay Govindo da leiri lai abung hoina baton to pode phamsiga lakchabani ado ayam kana lai haise mate ma video memory oyona baina video se lopsan mani live mang thati kano live mang thati kano sonna mayam live mang thati kano ina sonna do to nari yeng view ko me kana dai camera ya bas asum mate ma ulake mayam dai yeng lagi amuka arati hogi dore arati ama loi ga arati ama to lagi lairu chan lairu ka tori ba musi siga saluk tamna gare laigi ngasi siga saba yawba lakpani ai manung sanga namadi nuaite somda na napi ki paring ai blog namadi kyam haite ko ado mathen se mase ama lake mayam yeng biro siga leire mathen yung saning bra mathen mayam se bra mauroi dro Tadi saba horage ko isinau mayam
Pari mom channel sibu yengbiriba mayam punang pui kai khumnajari kuki singi nokningba pau kaya se isinau singe phamda thamjarakpani Christmas ki gift oina Union Territory ki demand sibu piu oina India lengakte kuki singna thamgare Union Territory habse kadai de pange mayam unabaka yaboro udaka panbra natra bazar daga leibra angang singna sanapot ka oina sanabra ai khara khangjadare aduna video je semjarakpani Christmas ki gift pu Union Territory oigi moina kuki singna taliba demand se Christmas ki gift oina piwai sibu noktaba ngambra aduga horofam su khangdaba kuki illegal immigrants kuki singna ngasi su mafam kaya da huran chinthi to bathabak lepte aduga khwaidagi maru oiba kuki singna akampet ngangba machin thiba oida padaba ngangba se kuki gi number 1 moigi masala yarba number 1 talent moida khwaidagi phajaba talent kari nuai thigalrogadi machin thiba kuki singna ngangi ba lonchop kaya do maitai rondo ekhoigi maron ne se kuki singna kauri noina haiboi haitoi ngangi ba lonchop kaya do ekhoidi ngangdharak pataragadi noisu taba ngamoi aduga ekhoidi adugumba ikai khangdaba lichat sajat to ekhoide yaudabani social media haisitabu egi ichinau egi ima pabung leiriba ichan icha mayamamna yengibani adubu kuki singdi machanupi na kaino mama na kaino mapa na kaino khangdabani na mama na jengera mana nupi na jengera machanupi na jengera loncho pancho pangang da ngang base kuki gi mama na su macha da ngangi macha na su mama da ngangi aduna moidi kaisi oina khanbi diaba do akoidi yamna ikai hangoina yamna thaksi khasi naina chatpa adugumba furup adugumba maitai haibala maitai se adugumba jati niaba akoigi leiriba itai han leiba tari ko khumaga chali ima papung yo mangda ikai hangoina chali ichinau singi mamangda haiba yaba wa haidaba wari kaya ama lei adubu kuki singadi amata leite moidi machan pisu khangde mama su khangde mapa su khangde kuki gi mapa karano thigalubada amata su thiba phangoi aduna mapa masak khangdaba adugumba jati ni kuki haibase thaksi khasi chana lamchat khangdaba jati haibadi kanano haira thigalurodi kuki ni aina tongana sum ta kaigino kuki gi mapa mama masak khangdabani na moidi kuki gi mapa duna su mama duna su machada takpi na ba asugumba wangang sangang se ngangba yai asugumba sajat lite se chatpa yade asugumba se na ngangba yade ba se takpi na ba kuki gi mapa mama leite ba akhoi maitai di ngasi jo phauda maitai nipa maitai nupi leiriba mayam sena akhoi khunga pata oigera leiriba mayam sena kuki nipa sing na ngangi ba lon chop kuki nupi sing na ngangi ba bephar jaw do phi set ba wangang ke ngangi ba do akhoi leiriba akhoi maitai na di adung bai wangang sanga ngangde adubu kuki noina yamna hentai henjaraga taba ngamaktraga amani khangna pakhum piba taraga su noina ngangi ba lon chop to akhoi gi maron ne ba se noi kawganu noi gi narondo leitabani na noi gi narondo ga noi di wangang ba so heitabani na maitai akhoi gi lon se tangjaraga noina adugumba lon chop kaya do ngangai yaba duna minai noi do onjalaga wangang mo su tukachai aduga ekhoi de leiriba ichinau mayam sina ngasi jawhauda nupi de onjalaga kuki nupi de onjalaga awai khum ju tongna de kuki nupi na tabu kuki nupi singna tabu maitai nipa singda phone tawrak pa khangde pangtau ta kuki nupi singna ta tawrak pane ba ekhoi leiriba ichinau ekhoi maitai masa amatana kuki nupi ga onjanaraga awai khum tobi de tukachai ba adudi nipa na chatkata ba sajale chennatte ba ado yamna ngang kana de kuki minai no gi wanganga ichinaw mayam pari mom channel sina ngasi thamjariba wafam asida aswaira ne okhiba kya lerega so ngakpi waina yengbiriba mayam punam ge famda ikok nonjari aduga aina mayang ye famda thamjagadaba video asidi kuki singna taliba demand yamna nokningba dagi tamina sena sigi video se semjarakpani aduga Vijay Govinda da akhoina like romba chaluba amasung aduga akhoibu aibu kaubirakpa oza laibak phabani mafam adu dai bu kobiraga ma Vijay Govinda da saba chaluk laigi chaluk phangba ngamjaba se laibak phabani khaje aduna video masam dang thamjaram ge chinau mayam huji akoi leise Manipur dani Vijay Govinda da lai arati tawba loina huji mayam maira loiry lai arati loidana ai him olake ko siga among hoi mayam na kobira ko de ngasi mafam siga lakjabani ado thabak khradi lei makha tanga video kala chali ke tore da myam da sumu chara ge ko video ni mate ama lausan bani memory oina baina
Vijay Govindada. Ichinaw mayam ngasi gidi matang asiga loisan jarage video se asoi rang yaw khiba kya lega so ngakpi waina yengbi ba mayam puno ge phamda ikok non jari kanglei pakna yai phare ibudo pakhang mana yai phare